Good morning. Ngasigi card ki message haipetang yengminarase ngasi je irai numit ko irai numit oibanina number se 71 lere aduga color dana sky blue gumba kai gumba adumaina seasonabbi ba yai kon color se ado aham bada card ahum katang lothokjarage nunti gi lothokpo adumaina ama khanbirase sum ngasigi kari energy lege haibado card se 3 lothoe ko card number 1 card number 2 and card number 3 ko ahamba khanba ngai gi woni yengase ko hadi kari message lake kari energy lege haibado one choose tawbo khangba hairaga de ko hadi patience thamo khatang ko ai thabak se ngasi oide ngarang oide ko te na khala su khatang patience thamo ko hadi changes lakani changes su afaba romda lakani ko hojik se ai se yadre na khala je baina tawri ba thaba inkhang se ko keno tawgonoba isada pakhatpa keno tawba stress lawba admaina gumba lawbidaba just hajiki oina hai tare ko stay calm and hai basta hai ko karchina ko just stay calm adum phagal phaba masa mathanda hai tare ko phajarakpa oiba hai tare sida ko number 1 gi se ko shauba ma su yade ko number 2 ko number 2 sina signify so ise kaino hai kan sida section lo haidi mi tinaba matam da ko ngasi ga harasine ko haidi pithokpo khotokpo tawgono mingonda hai tare ko haidi yam thajab yamna aiga sum luna tinabani khangde amani khangde nang sije nga ta piro o ai thuna pirake khotge kaina haidi sel thungi matang dani khangde mateng dani khangde aingondagi lawthok khiba chat khiba gumba oina oigani ko aduduna yaringai ngasi gi oina taragadi ko haidi mina ngangwada chattaba plus mingonda kaino ma pidaba khotaba adu oina oirani ko haidi mana hai sida haidi chattaba do haidi hoi chatluse natraga puthoro khotoro hai matam e ngasi di pharak tani ngasi di chatlarose khotlorose ketang avoid tawthokpi ba damaina number 3 ko number 3 sina ai de thabak di hongninge ko ado ready di oidri ba hajik leise ko haidi ai kenoma tawninge ado ready di oidri ado yamna clear di oi ko aina tawge na khaliba poti clear di oijaraga haidi thabak oina paikapa ngamdabado ado ketang nongnini ngaibira kopiraga adumaina tawge khotke harasu kaisu kaide ko haidi lakadoriba matam near future sida haidi ai hoje lakadori matam khara sida adumaina pangthokpiba yai ko tholo haidi aina tawge na khaliba poto haidi ningjing mangjing naraga leitaba haitare ningjing mangjing na leitaba haidi thola aga thabak tawba matamda aigonda kanagani ko aduga timing sine yuki pung 3 minute amadagina 10 minute mari phawng lere dei 13 minute 15 daina 12 minute 93 phawng lere ko ni dalakina 3 minute 19 dagi 3 minute 98 phawng lere dagi nungdangina 9 minute 3 dagina 8 minute 93 phawng lere aduga ahingina 13 minute 15 dagina nungalamdagi 3 minute 18 phawng lere ko sisina khoi ngasi gi oina afaba timing ko adu se lere ngasi gi card ki message ma'am thank you